Fancier Educational Society Thoubal Smart Kids Foundation hangdokkhre. Fancier Educational Society Thoubal run tawgadaba Smart Kids Foundation kauba Kids Center ama Thoubal wang matabada leiba Sophia English School da saknairaba actor amadi singer Hamam Sadananda amadi Yarsin Chanuna hangdokkhre. Fancier Educational Society Thoubal President H. Priyo Sophia School gi Oza Singh Guardian kaya amadi mahiroi kaya na sarukya duna pangthokiba Kids Center hangdokpagi thoram aduda actor singer Hamam Sadanandana pikliba angang bu makhoi gi foundation hena fagatna ba hangdokliba Kids Center asina angang singbu hena mayek singna takpiba ngamba oirsanu amadi Oza Singna angang singbu achumba maikaida pubada hena thauna hapa oirsanu haina appeal tawki. Secretary B. Surchandra Sharma thoram gi warol piraduna Now na hangdokliba Kids Center asina Sophia English School gi 0 km gi akoibada lairiba mafam gi mahairoi singda free admission fee, free van service amadi free school bag na chingba kudong chamba kaya ahanba hangdokpa chahi asigi oinadi piragani haina su lauthoki.